error di mikudi mak dum mistake lagani tau da bo Eikhoi gi leader singse maru oina naga su maitei su daga yel homi hairi base Eikhoi negligence amakakti lei kamai se kari gi no hairaga Eikhoi da lam se adum lei chauna leiba mafam da lam care tau da ba lam lei tab mafam da di lamna lam se big lo su manage tau ba haiba adugi pot ama aduga Eikhoi khun taba mafam phanjaba aduga aini highway se point da laka toribni ko any highway da masi commercial khudong chagani haibse Eikhoi yel homi na se kuma study tawdaba kari ka da ada laigadaba no ai lam su phawda leiba ngamda na ichi naw singse mai Eikhoi gi kaino gi chattaba no moi gi atopa lam leitaba mi singsina mapana ningthau gi machadu ahum leibado pulap leimina deba khun tonga da ningthau amam oihanba Eikhoi gi na Kampopi se Sadar area se government retirement mayam army Assam Rifle retirement mayam singdo sibai retirement mayam leiphamni haiduna Sadar haina thongbane habako Sadar gi meaning leyaba adu leibne hairasu lapu ukrul kamjon tangkhul Eikhoi Tamelong mi singse kari tonagda ai lam yam leibadu tungi khala Kampopi se adurom da haina deny ignore to thokpa mina di hidi sanani haina changsalakpadegi adu wari ni ko error di waibe ya da Eikhoi gi leader yel homi singi leader da kari tawgadara thausadara haina madugi tungda lakadaba se yamna seriousness oina khallaga madugi kok thadadaba adubu ngahak ki ai adugi kanaradi loire adu tawre ada tawre haibalomda phangladi phare haibalomda Eikhoi se khara concentrate tawba aduga yel homi ma sengse Eikhoi gi heta kari no choki ma natraga kaino ma munaba kanda Mina Kudong se Ojana Haibadu Ningtaugi Hairiba War Kra Tokpa Uprising de Haina Tokpa Haibadu Imungi Manungi problem ni conflict ni challenge ne Imungi problem ni Imungi Manung the Moina Techan Bayaroeba Adugi Poto Eikhoi Dadung Heta Token Bago Maite the Sunaga the Yel Homi Marakta Adugi Potni Aduna Hojik Romna Hairiba Kainose Error Hairi se Huchiki lairiba mayam sisu Eikhoi na panning dere heta hairadi politicalize tonaba mamangi leadership mayam mamangi sarga paiba mayam gi asoibedi chauna leyeba sengna haige ba ko asidi Eikhoi amarom da nuai kana bu condemn toba nate afaba hoi irang leite sa develop le me hairam ba yai ba irang leite peace le irang leite adu matamda develop yam na lai hairaga sonda aigi nangi lam mayam ko chalaga mayam na hanjalade adudi irang leitabagi develop lagbagi kari kana ge hairiba natra Eikhoi gi identity haiba ma manghraba taradi identity ngaktaradi adugi pot leyaba aduna masidi haukiba post error ni lobu targadi sigi hojo wakta website portal sida hojo yauri haiba tare hojo su lokthoktriba anglo cookie war at Longpi Ukrul Manipur. See last updated see October 27 pauta updated toki last updated see hoju pauta error ni haraga hoju pauta ministry gi hari adune lakta ge lokthokna error haibse aina madugi potu di adudi khangna toge na tobal adum thopasu leigani toba mansu male maramdi mamangda adugumba anglo ki war leite haina home ministry na natro ha hoi aduna Tokreba aduga smaina muyori bese masung saina haiba pot lak jagadabani mi di potu taninga yamna haiba lobby toba influence toba madugi lobby pursue toba group team amal leyeba moidadi aduna tak aduna mamangi kaino da janta mantar da asigi Manipur gi issue gi matangda janta mantar da moi mayam meeting phamba kanda moi gi mi amana yengo asigi jiri gi railway ko Sigi Tamelong gi railway se jo Eikhoi gi oiradabani Eikhoi gi ni haina haibang amadu don't worry aduga airport chu Eikhoi gi oiradabani aduga airport ta lamkang ga haina thokpa kaldo adu moidi asigi ngasai na haibadu history compose toba aduga konkota toba aduga makeup toba se am hayeba aduna madugi kainogi habit madugi policy haitare madugi plan to the everything the karmaina gadai the land se no make up khakta nateba asi sanareba aduna ngasi land se no make up khakta Eikhoina khallaga mi sibda focus tawra leiroi le adudi yaroi moigi land se kamaina yam haibra raga village
increase over unrecognized village mayam leba asijo attack amani ni this is also one of the policy ko asijo policy amani aduga ngasai gi madugumba mayam leba village crow abnormal village crow mayam leiramba aduga water mayam chalamlaga maching mathang lakpa adu hoji 2026 ta 3031 census benches da delimitation law ni naga hanthagani maite hanthagani oja this is perfect moidi hinkalani this is also a kind of war akhoi gi mina adu mikna singna leite ba aduna iro aibse ngasai akhoi gi mina mistake ti leire ba aduga hoji gi today aina haiba india se so any circle da legera airport da legera lobby da channa yaba adu moi gi mi di loina mafam khuti mata airport da chalo passport office da chalo moi gi mi leiram gani yaba leiram ba gi adu gi khudong chaba delhi da SI center ki police ki mayam se maite di mi amani ne moi de oja mi tara kun hen la yaba aduna kri tawe jantar mantar da moi gi meeting tawgani ardi hafta ma da khutak da moi di lona loina permit lawra ga le ready he ngame akhoi maite gi na mani tawgani hai kan da thukai ba ngame yaba adu mo policy sanarak oja sang ne phajaba point policy da ina laksin gi oja sang ka cookie na aranba lairi ibe yai magi ining ba mong da aran bawangang public ta ngang bayai ngang bayai adubu ministry website amada portal amada official website portal web portal amada aran ba idi se masi ministry si cookie na paisela haiba wa home lai adu ai haige moi gi de paisa na one nombra kari na one nombra ama tawram gani natraga moi makha da mi leiram gani adu gi soidana moi mi yawram gani aduna atopa center ki ministry department da aina su chatpa kanda everywhere moi ge hetale rami aduna nahan ai last anirak chalaga NST National Commission for Sexual Tribe ki chairperson da unaba kanda moi gi mi amana director oirami have adu already how can adu mana loina interpret wrong interpret orame ba adu very fortunately have tare ma se retire chakhiba adu matung da ai unaba kanda ngasai gi National Commission for Sexual Tribe Taleramba duga chairperson se yamna kaino oina lana lawrameba but aina madu ai achievement akoina several times memorandum pisalaga last appointment phanglaga akoi se 1.5 hour discussion taweba ko madu matam duda akoi khitang justification laayaba aduna NST na mamangda che heta pui ikibudu NST gi law kaino na refer tawraga kuki gi Manipur Hill da koki ki territorial council na lothopio haibedo home ministry de ka da research officer na thabane aba reference ko adum bam yam leirami adu gang sai ki any cookie tribe haina serial number kaino 33 de yauri aba 34 da adu ga serial number 17 da any mizo tribe haina khoi ki ST ki list da Manipur ki huji Manipur ki state ki ST list se 34 ne 34 se da serial number 7 da any mizo lusai tribe haibe yauri 34 da any cookie tribe asi phoba da akhoi di khangda da leba moi di sigi potse phajana sanaraga adu de gi tawrayaba aduna asi kumba lobby ngasai na hairena lobby tobasidi paisa de gira amada yamna hai madu example amada wari le matamada George Fernandez se more da la hai more da lakpa kanda kwai gi masak phajaba lesabi amana hoji di lonara Kanaroi haithon na batai am phajaba lesabi yang lobo amana cha puthoroga seba tobi hai sidi masak yamna phajai tawraga adudi ma ada la halo haina hai aduga numi ani hum leiraga Delhi de puraga aga George Fernandez ga adum tinaraga laikre hai adudagi kona sibai officer retirement na Eikhoi meeting amada haiba kanda Delhi de leba union minister singse moi wari saba kan every moi gi kariya sera helper haigadra ko assistant haigadra serve to bibudo every union minister director de hauraga adu tawbada song moi gi mi amama yam masak phajaba mi amase hoi lona de khangde bizardi tawde ko adubu helper amama di moi gi mi adum dipu tawro loina adu hojik lai wo hom di oja sa hojik lakpi wo hom di kari to mathu tari kari to gen khalli aduna akoina kari tawgadra hairaga mina adu kumba makhal mathen jat moro thum haplaga kadai di gira mechanism puthораga moigi pandamdo yawningai honara tawrakpa diplomacy tawriba maraksida Eikhoi yel homi singsina tumina leraga Eikhoi yel homi maseng yennaraga chingthanaraga kalapnaraga haithinaraga leibose madu Eikhoi gi apangba Eikhoi gi amangbane aduna state government na su
meeting ama kauraga CSO leader mayam se asigi issue da khoi toina naina ba ma change aduga CSO machine leader machine chu masigi toina naina raga akhoi kari tawsara haib amu thokani madu kari tawsara haib huji aina se platform da haining de tawba ya ba lambi le aduga Manipur gi indigenous yalhomi leader mayam anybody wegera leader weba mayam se masigi point da concept ta thaba to honingi akhoi maseng chinthana ba nataba aduna masida akhoi unity aiga nanga differences to personally leiram gani party gi but when the akhoi gi general issue state gi issue la pa kanda de aibani khaina ba yade ibani lemi na batai masigi wakhan chawba ngamda basina akhoi da moina ye thari bi de base akhoi di minus tum chale moi di plus chale moi marakta khana chene ai ba leibro moi gi MLA tara legera kun legera MLA leba marakta moi mase hunna ba kadai urage akhoi gi di amana hun amana launa ba natro ado asomda iho horo leiri bi di kadai naga akhoi adumai akhoi mase ju akhoi so dum yana da ba hunna ba maseng da aingonda mangonda haithi budi akhoi se kalle do mingonda chai budi leite ado akhoi na handak moi da khara chai ba khopa da aingonda so threat to no lebi si khangdro wari ne ko aduna Chief Minister na su ID hujik nahan akhoi gi Mizoram gi CM na su ngahaire ngasi sigumba thokre mamang da lamkang airport ka haina thokre gari gari no mayang haire jiri gi lambi se railway se moine control to da bani ka haire hujik kampo pi se control tel aduna moi to jasunu akhoi gi lenga brand na su CSO akhoi gi yelhomi mayam se da kauraga phaminaraga ase idea exchange sama tonaba brainstorming targa se ma thautai apart from that state government togera ta madun tongan thamlaga akhoi gi yelhomi ni haina leiriba group hairiba akhoi gi CSO mayam se su masigi matang da de akhoi discourse to ba ma change changlaga akhoi na roadmap am semgani roadmap dun akhoi kan natra di akhoi ma senge na dum leira kanda moi di tamna smain insalakani see this is intentionally toge na to bani se ti cha to thoki ni ngasa aina hana haire lan leirab ne na mi gi demand du leirab ne na moi akhoi na pam de akhoi na to guno hairaga to ke da banate mo khoi gi best level da whatever they can do mo khoi di to gani